ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Council of Higher Secondary Education Manipurna ꯂꯧꯕ class 12 కి result ꯍꯥꯏꯗꯣꯛꯈ꯭ꯔꯦ TZ Higher Secondary School ꯒꯤ ꯃꯍꯩꯔꯣꯏ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯇꯣꯡꯕ꯭ꯔꯝꯅ arts subject ꯇ ꯃꯔꯤ ꯁꯨꯕ position ꯇꯥꯈꯤꯕ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ school ꯗ ꯇꯝꯕ ꯃꯍꯩꯔꯣꯏ ꯑꯃꯇ top 10 ꯒꯤ ꯃꯅꯨꯡ ꯆꯟꯕ ꯉꯝꯈꯤꯗ꯭ꯔꯦ Handloom and Handicraft ki tongan-tonganba polam chaniga yangkai Amazon ki khutangda marketing taunaba Manipur lengak amasung Amazon ani gi marakta kudek pinakre Waron Bros ki kongjang da mateng pangnaba Imam Chamanga Romna waref laukre Lilongdagi mayai kaba chinjak maru fongna muthanaba honabada Imam Singna chingnaba miyoi natraga Gari Singh fabagi ayaba so Chief Minister N Birena pikre Lamdam asagi miyoi singda leiriba resource sing mapalamda putoktuna Manipur masak tangnaba honabada Ministry of External Affairs na thonglauna hangduna lei haina Union Minister Dr. R. K. Ranjana phongdokre Krumjari Mami TV Prime Time Manipuri News Pining Tabir Singbu LUXMI KONGKHAM na taram nokchari paw sandong na pizari Handak Johigi Council of Higher Secondary Education Manipur na lauba class 12 ki result ngasi haidokre Arts stream da TZ Higher Secondary School gi mahairoi Linthoingambi Tongramna mari suba position takiba natana lenga ki school da tamba mahairoi amata top 10 gi manung chanba ngamkidre Class 12 ki Science Commerce amadi Arts stream gi examination result ado ngasi Babu Parada leiba KOSEM gi office ta nungtil pung 3 makai taba duwaida Education Minister T.S. Basanta Kumar na achamba thoram amaga loinana haidokibane Ngasi haidokiba examination ki result aduda science stream gi oina gari dalaiba extra ed school gi mahairoi arafti mayai lekai dagi Naurem Jibol gi machanupa Rahul Naurem na ahanba position Millennium Institute of Sciences Kwakatil mayai koibi gi mahairoi Singzamai Wangma Khetri lekai dagi KHH Brozen gi machanupi Khetri Mayum Rasri na ani suba position amade Herbert School changa ngai gi mahairoi Thobal Bazar makha dagi Wairokpam Chandra Kumar gi machanupi Wairokpam Anupriyana ahum suba position takhe Arts stream gi oina sangakfom da leiba Enlightened Knowledge Higher Secondary School game roi Langtabal Khopum dagi G Tajinbo gi machanupi Golmai Gaihemai na ahanba position School asima ki mahairoi Arapti Awang Lekai dagi Soibam Biramani gi machanupi Rania Soibam na ani suba position amade School asima ki mahairoi Kakching Ningthau Lekai dagi Naurem Hamilton gi machanupi Naurem Jessica na ahum suba position taki Commerce stream gi oina SDJM Higher Secondary School Pauna Bazar gi mahairoi Langtabal Mantri Khong Makha lekai degi Abuzam Roman gi machanupi Abuzam Angelina ahanba position VK Tauna College Lamkachur Chanpur gi Sahai Road Bihi Munhoi degi Khwalching Chinkhalal gi machanupi Nyang Byaklun na ani suba position amadi SDJM Higher Secondary School Pauna Bazar gi mahairoi Tuliyaima Mani Urak lekai degi Malom dagi Tongbram Daneshwara gi machanupi Tongbram LUXMI na ahum suba position taki Examination gi result asida science stream gi oina lenga ki school gi mahairoi amata top 20 gi manungda yaukide Arts stream gi oina di TZ Higher Secondary School gi mahairoi amana mari suba position taduna lenga ki mai ngakli Arts stream da sangakfom da leiba Enlightened Knowledge Higher Secondary School na ahanba position yauna position taramak lawangam ki Stream ahum asida puna mahairoi listing kunipan chamaga khumfutaruk saruk yaduna pangthokiba examination asida puna mahairoi chada marifutara 10 sinomapan pass tauke masida lenga ki school amadi college sing mahairoi chada marifumapan 10 ani ahum amadi private school amadi college ki mahairoi chada marifutara 10 ani nipan pass tauke Examination ki result haidokpagi thoram aduda Education Minister T.S. Basanta Kumar na hai mamanga manadaba mawngda examination asigi result ase ngankhana haidokpa ngamba ase apenba fawi masigidama KOSEM gi officials sing amade staff sing bu thagatfam thoi lenga da education sector ase lumna loduna hena chawkhanaba honare mahiroi singda lairi khangnatana laisusu tambinaba akanba thausil ama paikhanaba semsare loinana lenga ki school ase hena faganaba lekai da leiriba masak naiba miyoi singna school adu yengsinaba khanaba su leire marak sida midday meal gi thausil ase hena masak thongna paikhanaba hiram asida akanba mireng changane lakadoriba tha ama ani asida education ga mari leinaba top thausil kaya miyam uba fanglagani haina mahakna makha taki Not on time but before time I'm kind of on a economic before time within a space of 20 days we declare the masi yamna like hard work put in the
clear to money hai to me tham jage maine panjabili direct na like shoot tam bagi Manipur I think needs it right now students in say guna adu bi program amo koi local jagah ho jare thang jen school right base la koi from primary level up to high school, higher secondary, say, when the formative years were adolescents, teenagers, young influence the work of and say he would answer, culture, I quickly Manipuri culture, I think elements in the bar, I think a society that contribute to have moral science to stay away from drugs. I'm not say a Saturday, mix it up. We will try to make it into a no school bag day and the harness to declare NLP. Examination ki result haitopagi thoram aduda Education Minister T.S. Basant Kumar, Council of Higher Secondary Education Manipur ki Chairman Dr. L. Mahendra, Education S ki Director L. Nandakumar amadi Education ki Commissioner Gyan Prakash na mathang sina Chief Case President amadi Guest of Honor oina saryaki. Tuition tawagi achoba janabi asibu tung koina duna ngasi lauthokiba class 12 ki folda government school singi mai ngaktuna art stream da marisuba position tarakrabi linthoingambi thongram professor oiduna mahairoi singh semning bagi apamba lei haina phongdorakli. Council of Higher Secondary Education Manipur na loba class 12 exam ki art stream da TZ Higher Secondary School ki mahairoi linthoingambi thongram na marisuba position Lauraktuna government school amasong private school gi khena balaite hotpu honarabadi hiram kudingda mithoi mihen bangami haibado thabakna utkre Thobal district ki manung chanalaiba tentha kunau dagi TS Gunindro amasong TS Pravasi nigi anigi macha marigi manungda linthoingambina itonton bini apokpa Gunindro science graduate teacher ama oina Wangjing High School da mahiroi sing takpi tambibagi thabak sathari aduga apokpina lamdingda leiba Progressive English School da assistant teacher oina leirambadagi hauze pothakre Tentha kuno da laiba linthoingambigi yumda aikoigi paumiga hakthengnana unarupa amada mahakna hai lenga ki school natraga private ki schools da tamlabasu khena balaite class da ozana takpirakpa sing adu khangnaba honaba khangdaba yarakpada oza singda hangba se mahiroi singi oina tangai phade mahiroi singna kaidongnungda lenga ki school da tamle haiduna ninghanaba tawridabane COVID-19 laichon manungda tawkiba online class da oza singna fajana takpi tambi tuition gi mathau tadabana mahak tuition tawrakhide Handak mahak na mari suba position da mai paklakpa si school gi oza sing amadi ima baba gi thawjal dagi ni mahak makha taba mahai DU natraga nehuda English ta honors tawduna professor oibagi wakalon lai haina so linthoingambina makha tana phongdoki She probably am going to school or I think Nungi Rana, Simoy opinion. Because all I do of the Torah, you or that kind of the Congress, you would to my home, so that kind of thing I'm found the she will put up. Or that kind of Tagani, who always opinion. I'm like, but that kind of all I know the Tazu. More than President Tapi or Queen and Tata, Monia President of the Shungi, I did to send photograph there. Adum people in the Padandum Yare, classroom tea or do five. Appear pocket no topic open market management away. Aduga, GSA effort, Pekia magazine whom you should hear. Why not? Market. I tell one Tarkani, I don't know who Tarkani, Mama is Tarkani, who can listen to Pierga. My two Walangi, and the government is coming in private having more on the Kagumba, the lake. Tambasan, Kadana, no online class or my yaw the way online class later the Karanta and I'm to Sanga upon full on the toy was. Magi told Bamana Halala for the 1000. Magani told me, and the other don't be having a lot of home science over the woman one of the lower toilet. I had been person that can be Yawadra having a study quick delay. Handloom and handicraft ki tungan ba polam chani ge yangkai Amazon gi kuthangda marketing taunaba Manipur lengak amasung Amazon ani gi marakta khudek binakre Manipurda khundari ba furuk kuntrani thoigi nat ki oiba fizet GI tech tauragani haina Chief Minister N Birena phongdokre ngasi Imphal gi City Convention Center da Directorate of Handloom and Textiles na sintuna numit khumni chufna pangthokadaba Manipur Heritage Expo listingani kunithoi Manipur gi Chief Minister N Birena hodoki
थौरम अदुगा मरी लेना लमदम असिगे आर्टिसन सिंगना पुथोकपा हैंडलूम एंड हैंडीक्राफ्ट के तोंगा तोंगा में पोलम चनिगा यांखई अमाजोन की खुथांगदा योनबा मणिपुर लेंगा के हैंडलूम्स एंड टेक्सटाइल अमसो अमाजोन की Public Policy Officer Anigi Marakta MOU ama kudek binaki. Atubada Manipur Handloom and Handicraft Development Corporation Private Limited na Amazon ga partner oiminaduna lamdam asigi artisan singna putokpa polam sing Amazon da fanganba hawragani. Nat ki oiba Fizel Laitengi Fashion Show yauna haudokiba Manipur Heritage Expo da Chief Guest oina saruyakiba Manipur ge Chief Minister and Birena Hai Lamdam asi handloom and handicraft na malem da saktak libani masi aikoi gi khudhaiba amasung khudhaibi singi mateng nani maramaduna aikoi gi artisan singna yariba makai quality leiba amasung top polam sing puthokpiyo mamangda aikoi gi artisan singna puthokpa polam sing businessman singna lemningba mama leptuna artisan sing namtha bibagi thong ama satharamba adu amazon gi khuthangda marketing tobagi khudong chaba phanglabanina madugi awaba adu leiraroi State ama foganan ba amasung manglom da sanction ba haibasida transparency laina thabak toba mathau tai artisan singna su puthokliba polam sing quality laina puthokadabane rural economy fagatana state asigi economy fabangamloi ichang thauna amasung ninghan nabat laitana thabak tobiyo seltum gi awara pa laitana ba lengak asina angam bathakta honagani handloom and handicraft ta manipur gi top saktam ado makatana malem gi miyam ki mideng fam ohensi haina so chief minister and birena makatana phongdoki Honorable Prime Minister Narendra Modi ji shiba kui leirumsi Honorable Prime Minister Narendra Kota magi speech ta mana nang mata madu shiga madu yarana nangba COVID pandemic ki worldwide ki awawa mata mana masun nasmana mafra kanogi ki mask type ta kumba nangba kasi de ganga asna to mata da Suryadev ki pranam to mata mana madu torkanda shiga importance occasion to ko Mana siman lagi UP dah sadar tena UP ada jaga ada usik lain ni sadar ada moi ni macam tu na moi tu. Sigi kuasa sulainum sesapi dan piusi apa jahit khane. Nasi biri bag or pisah or kisah ni gazapcet something. Sigi sigi kali ni mana tak jangan biar orang itu itu kontak biro ko. Kon je sahabat ada benda mo bawa ko orang mati berhata itu kontak biro. Itu सारा में बस पिरम में पूरा का दफा का बोलो नहीं क्वालिटी कंट्रोल एक मशीन याद है सिंगल करप्शन को टॉलरेट और मरम दी नसी अपन मणिपुर प्राइड में ले से हैंडल मैंने हरी क्राफ्ट अब स्पेस संग एक वाला ट्रिप दे क्रिएट होगा मिसी जो नसी लापी में चले से नया मशीन है और नोमी दबो तो सारा की प्राइड पूरे पर फंगनी Thauram aduga mari lenana lamdam asigi district singdagi lakpa fisabi singda so fisakon sing yanthoke Maitai Pangalgi Imam Chamanga Romna Manipur gi Chief Minister and Birena changsiliba waron drugs kongjangda mating pangnaba ngasi wareb lokrai Lilongdagi mayai kaba chinjak maru phangna muthanaba khonabada Imam singna chingnaba myoi natraga gari sing fabagi ayaba Chief Minister and Birena pikrai Chief Minister gi Darbar Hall da pangthopa thoram amada ngasi Lilong amasung Lilonggi wangmada leiba Lilonggi wangmada leiba masjid chahonga yangkai gi Imam Chamanga Rom yauna famkiba mifam amana Manipur gi Chief Minister and Birena changsiliba waron drugs ki khongjang asida mapung fana mating pangnaba laukiba waref ama putoktuna Chief Minister da khanganki waref sing adugi manungda Imam singna lekai da leiriba uluma amasung Hafiz singna masjid committee na kusomnaduna mayai kaba chinjak chaba amasung yoliba sing toknaba khanganba Karigumba thingba sigi mayokta thabak tawraklabadi mioi natraga imung adugi thodo wathok amasung asi ana yaurakpada Imam singna yaudaba Lilongda mayai kaba chinjak thingnabagi damak leiriba lup sing hena mapangal kankhat hanba amadi Lilonggi area da rehabilitation center ama thamba haibu wafam sing yauri Lilong Assembly Constituency ki MLA Abdul Nasir yauna pangthokiba paumi singa unaba amada Chief Minister and Birena Hai Maitai Pangal laktagi ngasi ithathazadana waron drugs ki khongjangda sogalakpa asi anoba puwari ama oiragani akanba fireb lauduna Imam singna thanglakliba khongthang asina waron drugs ki khongjang asi soidana mai pakani khale Hauzik Lairiba anti-narcotic cell asi luchingliba IG ga Maitai Pangal gi Imam Singh natraga micham amana drug thingbaga mari lenana yamna line pau fauna ba yana ba silagani Thaurang asi
अथु अकाइगी ओइबा मयाई काबा चिंजाक फाबना चिंबगी ऑपरेशन दा हेना खुमांग चाउसिनबा ngamnabane लोइनना इमाम सिंगनासु मयाई काबा चिंजाक ललोनबा म्योय नत्रगा मदुबो हाप्तुना पुरिबा गाड़ी सिंग फाबा पुनबदसु अयाबा पीरे लोइनना निसादा लाइचुरबा म्योय सिंग महौसागी पुनसिदा हलकपदा मतेंग ओइनबा लिलोंगी एरियादा रिहेबिलिटेशन सेंटर अमसु सारगनी हाइना चीफ मिनिस्टर एन बिरेना मखाताना फोंदोकी history krama manga singhi gamaina singi lady bichino punnama tankul whole entire tankul senapati discipline mao maram pomai adagis tamengo ngamani no ne dale jarerongi kui gi jemai gi romai gi punnama adagi kuki sinau sing marakta phado gi kuki gi kago gi area da nei adagi even joshan pudagi mar gi kam punnama hola khan government ki sathar eba waron drugs against the poppy plantation she oh in a voluntary thoda ga matin pan ko support ki maduna achoba chapter ma history creator ngasina mo yam unexpectedly had is kari no happen like meti pan si yam hone alada leidana adagi matang operation kya ni katana drugs jinne bone adu ngamdana dum la maya moru binu I know Lucky can hard with my day back. I don't tell him my day back. Snasina di kaya na. Nasi kanon na dito sida. Taman ay mo sa photo. Ay di na mo na tawag na sulit yan. Farihan mo niya na tawag. Madugin na bito din. Mana. Mahayam sida. Waka ko. Ay social media na notice week. Roy na kawarga. Nasi. Mis chama di matanda. Adagi masjid. Sahum yakri yan. Nasi bulakan na tawag ba siya. It's created a new history in the state of Manipur. I know what history. Yes, Mamangam Daba, Shorgi Kanoni. लमदम असेगी मियोय सिंगदा लैरिबा रिसोर्स सिंग असे स्टेटस सिदा तुंगदुना लैहनबगी महोत मपालमदा पुथोक्तुना मसक्ता को मथौताई मसिगिदमक मिनिस्ट्री ऑफ एक्सटर्नल अफेयर्स ना मतेंग पांगनबा थोंगलाउना हांगदुना लै हाइना एजुकेशन अमदी एक्सटर्नल अफेयर्स के यूनियन मिनिस्टर ऑफ स्टेट डॉक्टर आर के रंजना फोंदोक्रे वाफम असे ओवरसीज पॉइंट एंड केआरसी फाउंडेशन सिंदुना असे होटल इम्फाल की संगाई हॉल दा पांगथोकपा थिंक टैंक सेमिनार हौदोकपगी थोरमदा यूनियन मिनिस्टर डॉक्टर आर के रंजना फोंदोकिबने Employment through employability haiba thimda pangthokpa seminar hodokpaki thoram aduda Union Minister Dr. R. K. Ranjan hai National Education Policy NEP lising ani kun ase yamna maru oiba India government ki policy amane policy asina education lamda mapung faba yawal ama puraknaba mineng thamle India ase ngalingai matamdagi education gi lamda thagwang balibak amane chahi lising manga gi mamangda libak asida university leram labane India की हाने की एजुकेशन की मचरदो लमखांगदा मपालदगी चंगलकपा सिंगना मांगल लखिबने ममांग की एजुकेशन की मचरदो ngasiदी मालेम की लेबाक सिंगना यामना मरु ओइना लौनरगले इंडिया से युना चादा निफुमंगा हेना लेबा लेबाकनी नहा सिंग असगी रिसोर्स सिंग असे मखोंग सोमबिबा हाइबसे यामना मरु ओइ हारिबा सिंग असे थबक तो ओंथोंगनबा एनईपी लिसिंग अनि कुन सिना मिनिंग थमले तंजा असेदा ओवरसीज पॉइंट अमदे केआरसी फाउंडेशन नहा सिंगदा मसाना मसाबु थबक बिजनबा अमदे थबक पुथोंगनबा लौसिंग पिबगी थबक पाइखटबा से मतंग चाइ हाइनसो महान मखा ताखी Ultimately, it was slowly occupied and covered by the Chinese. Why? And that was the question he put to us and asked all the university to modify our system of education, system of behavior. Only then you can be able to occupy that seat. I put the Khali Dungai, Saturday, Matam Kitenge, Mother South, Trade, Lankani, then later we gesture see we upon the overall in the India. लेबाक अमनी हाइना हाइरिबसे ngasi Prime Minister Narendra Modi na naha singda skill pinaba khongthang kya paikhatli aikhoi atopa singna so thabak piba ngamba myoi sing oina ba khanase Manipur gi naha singa se top top magun lei aikhoi na ningthi jana saugatlabadi malemda lamba leiroi ngasi gi seminar asina naharo singda ahien balo sing tansin ba ngamgani thajai India da housing skill workers sing watpagi pibam ama leiriba se man khatna ba lengak asina kana honare barak sida status gi oina skill university ama linkhatba mathau tai haina mahangna makha takhi
25 years ki makhada laiba naharol sing se 54% lai aduga amu 62% akoi ki population si working age group tale 15 dagina 59 years ko asiguba akoi ki demographic ki khudong sa mang na ba ko biram madong male ko asiguba seminar ma kam ko bi na mayanda boy mayam ma highlight to bi kadori basi aina mai tham jage hariba 62% population asai 15 to 59 years for the legacy na 2040 for the when lady and predict the other than honorable prime minister skill development the guy mayam to raise the car other sometimes high don't become an employee but become an employer tabak to get the khan na ba tabak pi ba ba mayam la koi khan se ngasigi thoram aduda education amadi external affairs ki union minister of state Dr. R.K. Ranjan yaski minister Govindas Konthozam amadi hanagi Manipur Public Service Commission MPS gi chairman su oiramba Lieutenant General Nistikantana mathangsina chief guest president amadi guest of honor oina saryaki marak thana aten ba break amatang lominase Lengsin Birau, Kingdom Educational Institute, All Lambulan, opposite GP Women College, Asida, Ningtin Experience Lairaba, Faculty Singna, Takpi Tambiriba Course Sing, Maruoina, Aviation Gi Makada, Cabin Crew, Ground Staff, Amadi Tourism and Hospitality Management Course, Tambi Ningba Singna, Ngasi Maklaktuna, Tanabiu, Masida Sunatana, Institute Asida, Makal Kuding Maki, Computer Coursing, Tambagi Kudong Chaba, Adusu Pizeri, Kudamoina, Triple C, DCA, Tally with GST, Asina Chingbasing. Loina na, spoken English, spoken Hindi, personality development, interview techniques, Asina Chingbasing, Tambayagani. Hairiba coursing asi, Chama da Chama, Tabak Pangnabagi guidelines su, Pizari. Break imatong miyambu daram nokchari, Makataba Pau Pizari. Manipur ki Chief Minister and Biren ki photo semdok sadok tuna izat sokpa yaba mongda social media da thagalakiba miyoi ama ngarang police na fagat pangam prehari. Faraba miyoi adudi Mangnio Kibgen Kawi Mahagna social media da thagalakiba photo aduna Chief Minister amagi izat sokali haina BJYM Manipur ki President M Barisna Imphal West District ki SPM asung Imphal Police Station ki OCda complaint ama thangat kibane M Barisna thangat kiba complaint adugi matung ina thasagi ahan bachayolda Imphal Police Station ki jurisdiction manungdagi Mangnio JR Kibgen Koba amana Chief Minister and Birengi is a sokpa yaba mongda photo semdok sadok tuna nupi amaga loinana social media ki platform ama oriba Facebook da thagalaki Miyoi adu technology aglisingani kungi matung ina ain yoiba chap chaba chairak bibiu haibo wafam palladuna M Barisna complaint adu torkibane complaint adu ki matung ina police na FIR ama register tawraba matung Mangnio JR Kibgen ngarang police na fagat ki haire Manipur Legislative Assembly ki Speaker Singhi Oiba Numinini Chuptan Sathagadaba Orientation Program among us in New Delhi ki Parliamentary Research and Training Institute for Democracy's Pride ki lecture holda Chathaba Hokray. Manipur ki MLA Taramapan yauna pangthogliba Orientation Program adu Lok Sabha ki Speaker Om Birlana Hodoke. Program adu da Lok Sabha ki Secretariat ki Secretary General Utpal Kumar Singh, Donor ki Minister of State BL Burma amadi Lok Sabha ki Secretariat ki Additional Secretary Prasenjit Singh Nasing Basu Saryaki. Orientation program aduda MSME ki Minister Raghav P. Das amadi Committee on Labor, Textile and Skill Development ki Chairman Batruhari Matafna process of legislative and financial business in Parliament ki matangda wangangki. Loinana MSME ki Minister Raghav P. Das amadi Rajya Sabha ki Member Professor Manoj Kumar Jahana Parliamentary Privilege ki matangda wangangki. Session sing adu loraba matungda Parliament House da MLA singna visit chatke. Mahairoi nupi macha singdagi oiba Imphal gi Sangai Proda leiba Little Flower School da sakhangdaba singna bom pokai lampa thodok ado yaningdaba phongdoktuna ngasi school asigi mahairoi sing amadi oza singna school gate mamangda wakan mifam sathakre school da bom pokai hanba yaningde mahai tambada aki akhang thogan bino aikoi santi oina larik tamjage haiba tonga ba kholau kya lauduna sathakiba wakan mifam aduga mari lenena Little Flower School ge headmistress Kaini Marthana hai
Mahairoi nupi khaktagi mahai tamfam amada bom pokai handuna aki akhang nanghan bahai basi akan mamong da condemn tawi mahai tamfam hai basi free zone oina thamba mathautai asigomba mahai masing tambada akaiba oigadaba aki akhang gi thodok ase makhatana amuk hana thogan bigano hiram asigi matangda lengangna akhanaba mideng changbiyo loinana asigomba thawong ase makhatana thoktanaba lengangna lokhatfam thokpa section thorang sing lokhatpiyo hanaso Little Flower School gi headmistress Kaini Martha na makhatana phongdoki. I'm Sister Kaini Martha, the headmistress of this last school. Well, it's unfortunate this type of incident has happened in our school yesterday, and I hope and pray that it doesn't happen again. Our banner today sitting here is to appeal to all concerned that this type of violence should be stopped at any cost. Ours is an institution for young girls, an educational institution, and we are here for the growth and development, all-round development of the young students entrusted to us. We are happy that we got this opportunity to be with them and to accompany them to their goal in life. Nakal amaromda mahai tampam haibasi laisang amagumbani laisang gumlaba amada bom pokai handuna aki akhang nanghan bahaibasi akan mamongda condemn tawi haina United Association of Recognized School of Manipur UARS MG President Eljoina so Paumi Singda Phongdorokli Little Flower School gi headmistress Kaini Martha amade guardian sing yauna Manipur Press Club da pangthukiba paugi mifamda UARS MG President Eljoina hai lamdam asigi tongan ba CSO amade mahairoi loop singna mahi tampam sing free zone ohelaga quality education purakna ba kana hona ringai talaksida Little Flower School da bom pokai handuna aki akhang nanghalakpasi yamna laibak thibane school gi administration da pen double lairaga so ningtina wari sanaduna warisin purokna ba hona biyo masina tadana ingna chingna mahi tamjariba mahiroi singda pakatana aki akhang nanghan bigano nungaina daba kya leirabasu mahiroi singda kaigedaba thabakti makhatana tobigano hiram asida mahiroi singi interest ta lengangna akan ba mideng changbiyo hanaso United Association of Recognized School of Manipur gi President Eljoina Phongdorokli Sumba mahiroi singi laisang nena khanjariba mafum singda apun tuzum Om benar-benar berkanda untuk seriba mahiroi sing amadi school seriba mahiroi singi mama pada yang coba akai dengan naba amadi mahiroi singda yang na saji besok sekuma koi PFA benar-benar berkanda Manipur leba mikun kudi mengang amadi tongan ba ngarang itu betul dah marui ba channel mahiroi sing hai betare marui na singau koi society ini tanggung jawab di Kayumba school singa yang ada ba school ki administration or madubu kian dah kaya ada betul school itu jalai ba administration sing amri tongan ba madugi mari na ina bayu singa khana ni na kanda adu yoru shedo tukno point of view Little Flower School gi gata bom lang sinduna pokai halambagi thawong ado Little Flower School Past Pupils Association LFSPA na akan mamongda condemn tawrapaga loinana Manipur lengana nupi mahiroi khakta tamba school sing mapung fana ngak senbiyo haina LFSPA gi cherul amana khangalakli marak thana aten break amatang lominasi Welcome you all to Lunako Residential School at Chanum, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Midbrain. A lifetime gift to your child. Japan gi akhanaba technology amagi matingna Sunday khudingi leptana pangthokliba Midbrain activation process na adumge angangbu wakhal budilop sing thohanduna mithoi mihenba amadi punsida thoiba mai pakpa mioi ama soidana ohenbada mating oigani course asigi chada chama guarantee pizagani akupa marol khangbinaba ngasimak call tobirau Genius Mindtech Imphal Break ke matong miyang mutaram nokchari makataba pau pizari Wakab Board Manipur na sinduna drug free Manipur highway hiramda nomagi oiba khanane nabagi mipam ama ngasi lilongda leiba madrasa Eliada pangthokre Manipur lengana sangsiliba waron drugs ta sauganaba warep laukre Imam amasung ulama singi oina pangthokiba thoram aduda Lilong Assembly Constituency ki MLA su oiriba Wakab Board ki Chairman Abdul Nasir Jamiatul Ulama e Hind Manipur ki President Maulana Sayyid Ahmad Amade Ajuman ki Co-Coordinator Maulana
Muhayyuddinna chingba miyoi kyana president members singoina sargyaki Thoram aduda MLA Nasir na hai mayai kaba chinjak muthanabagi pandamda Manipur lengana lokhaliba khongthang ase mai pakhanba mathautai masina aikoi gi naharo singbu achumba masung afaba lambida puba ngamgadoribane ulama singna mayai kaba chinjak chaba masung yonba thingnabagi changsin gadoriba khongchangda sizinanaba ahan bagi oina lupa lakh ani mateng panglagani haina MLA Nasir na makatana phongdokhi Honorable Chief Minister, India's Social Justice and Environment, Manipuri Social Welfare Department is to the Pangthokiba khana nenabagi thoram aduda mayai kaba chinjak thingnabagi matangda tongan ba warep kyasu lokhi Khuraida Sri Sri Gorgovind Girls College asigi suspended leriba principal Dr. K. Javosakina College asigi chakwa thorangi UGC na thadarakpa lupa crore kaya mafam kangdana mangkhan kre haina college governing body gi president Antem Irabot Maitina Paumi Singda Fongdokre Governing body ki miyoi sing yauna Manipur Press Club da pangthokiba paugi mifam amada Antem Irabot Maitina hai chahi gi oina sizinnakiba cell gi annual audit statement piu haibasu ngasi fawba pirakpa ngamdana leiri hana principal oirambadagi hausina suspended leiribe Dr. K. Jabosakina principal oibagi moongda sathariba moong ase yamna laibak thibane College asigi general body amadi managing committee laina leitre haiduna leikai miyam gasu khana chainaba thogalei maramaduna college asibu kannaba mari leinaba authority na akanaba meeting changbiyo hainaso Sri Sri Gorgovind Girls College ki governing body ki president Ahantem Irabot Maitena Fongdokhi UGC thadagiba funding annual audited account statement committee sida mana pikalo na happen apne GB hewer pateki 2020 December tegina pop to sina hanjan na har sumani account statement se bi da sumba financial irregularities labor ma account statement bi da bana marum oirega sumba ekra development da ade academic da kai ba maya mama der pateki ngasigi popon se miyam da siap tong na college kanna na de tamanta na sigi famasi project National Highway number 102 Imphal Moray Lambi Pakthok Chokthokpaga mari lenana suriba thabak asi matam sangna loisindana thamba maramna nong khajiktang tabaga Thaubalgi lokon ayambada khutsemgi ichau thoklei Lawu singugi matam yoraba fawbada lambi sembla loisindaba amasung lambigi nagyata leiriba ising sentofam oiriba iram nala sing funjinbadagi local sing patkumna ising thumjinduna leire masida sunatana lobuki akoibada leiba yum singsu ising thumbada yaure Thobal Police Station ki khathang leiriba Thobal Canal ki highway parking da leiba Kalbridge sambagi matam sangna canal thingduna thamba amasong masigi manakta leiba iram nala sing matam sangna funjinduna leirakpa maramna akoibada leiriba lakon sing haujiksu ising thumjinduna leiri Oiriba pibam asida Manipur lenga ki mari leinaba loisangna mineng changbiduna longmi singgi khudong chadaba se kokhan biu haina lamdam adonggi longmi singna lenga ki puning singsilagli Hiram asigi matangda ngasi Thaubalgi leikai marigi longmi singna mifam pangthoktuna warep kya lokre warep sing adugi manungda housing NHID sale amasung GR Infra Private Limited na sambidana thamliba Kalbert asi loishinbinaba mari leinaba singda khanganba haiba wafam sing yaure Tengnopol amasung Churachandpur district ki Khungang Kulhumdoi ki beneficiary chamangada dry rations yauna mana masingi marumarang amasung yot thangna chingba polam kyamaru ngasi Impulse NGOs Network Silong amade New Life Foundation Manipur na yethokre Mamang thagi tang kuntaruk tagi ngasi fawwa chatharakiba ahum suba phase ki khongthang asina mipan tangdana masana masabu thabak piduna watapadaba kunai amasung state ki sanmilon da kharada oirabasu mateng oinabane Thorang asi Sustainable Development ki pandamda mideng thamduna paikhatpani haina Childline Bisnupur ki director Dr. L. Pisakna Fongdorakli Marak thana atin break amatang lominase
Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser. Free OPD every Saturday. Please contact 600-910-8789. Break matong miyambu daram nokchari makataba pau pizari. Sangai gi leifam oiriba Kaibulam Jauda Sangai Festival tobiyo Manipur lengangna heritage site amat thamgani haiba dusto Kaibulda thambiyo haina Sangai Protection Forum Kaibulam Jau National Park ta yauba club amasung organization taret Roska Sangram Awang Sesco Sangram Makha KLYSCA Kaibul Awang BYDO Kaibul Mayai YICCL Kaibul Makha YGC Chingmai Amadi Fanka Chandapurgi Wangangloi Ningthozam Ranavirna Fondorakli Ngasi forum asina senduna Kaibul Mayai Laikai Mandop ta pangthokpa paugi mifam amada wafam sing asi fongdoladuna Ranavirna hai thasigi tang marida art and culture gi director iboholna media da fongdo kiba wafam amada Sangai Festival asi thanga assembly constituency gi manung chanba moirang kuno da pangthoknaba yengsinkre haiba adu Kaibul gi miyamna yaba ngamloi Sangai gi amata ngairaba laifam oiriba Kaibul da oina haiba festival asi pangthokpiyo Kumjali Singani Tana Nipandagi Kaibulda Heritage Site Ama Sanaba Tauramba Duso Atopa Mafamda Hongnabagi Mahut Kaibulam Jauda Oina Sabiyo Hiramasigi Matangda Manipurgi Chief Minister Mari Lainaba Minister Amadi Department of Puning Changbiyo Haina Ranavirna Makataragle Najariba Manipurgi Honorable Chief Minister Amadi Kogi Labor Concern Minister Punamakna Kogi Kaibulam Jaugi Praja Singi Apamba Puning Kalol Habidi Kogi Sangai Asibu Kanana Honabda Sobada Telugja Praja Sing Asina Nasepa Asibu Manghandana Tamnabo Honabada Sobada Telugja Praja Miam Sing Sigi Puning Yuhan Kambiri Haraga Asugamba Sangai Festival Amadi Heritage Park Ase Kaibulam Jaugi Mafam Manunda Natana Atopam the Doctor Sabiki Denaba Marilanaba Minister Sing Honorable Siam Maru and Kaibulam Jagi Praja Miamna Tak Nazarba Honorable Singi Puning Sing Sinjari School Fagaransi Mission ge Anisuba Face ta yauraba Kumbi SC ge amata ngairaba Kumbi High School ge award pa oza sing marilenaba singna ngasi fawba thabi raktabadagi school asigi class 1 dagi 10 fawbagi mairoi singna ngasi dagi school asida oza tharakri fawba school solon sinduna kongjing sangsin krei Kumbi High School Students Union Parents amadi guardian singa punlaga school adudagina Kumbi Kaitel fawba chatpa khongchat amaga loinana ngasi school solon shinbagi khongjang aduga changsin ki Hiram aduga mari lainana school asida class 10 tamlibi maibam somana hai school asi Kumbi asi gi oina amata ngairaba high school gi thaki mahiloishang amane hogiba chahi kyadagi thengkhang kyada school adugi watuna leriba oza sing thabi ragnaba haiduna mari lainaba singda school asigi mahiroi sing school management committee amade guardian singna taksinduna lakibane Kumjali Singani Kunmathoige June Gitang Tara Nipanda Lengang Nathokiba Order Amada School Fagaransi Mission Gimakada School Asi Happy Rabasu Ngasi Fauba School Asige Award Apadi Happy Dana Leirakpadagi Class Mapung Fana Tobidraba School Asida Tambagi Mahud School Asi Solonsen Banafare Haiba Warep Kimatung Ina School Asida Award Pawaza Tarak Trifauba Solonsen Zabane School Asigi Mahiroi Singi Kanbiduna Atubada Leibag Asigi CM Amadi Education Minister na Mineng Changbiyo Haina Mahangna Appeal Tauke School Phagazi Mission da yarba school amabu hojina rang khara sangaga school khara semba sagalaga oja laitana school phagahanse habaje mission da yarga kari kana doinoba hoji hana oja manga leiramba sida hojikse oja amaju transfer to bigre amaju transfer tawne na hare class 1 to 10 level school amada sarkar gi oja ahum khak leiraga kari no bai khoi gi school tawduse adu ju mathakta khoi 10 kari bai khoi di hoji exam na mang da leirabani haba khoi hoji subject amana chapter manga ba tawbada ngai di haba Duna akhoi Kumbi High School gi satra singbu nusibyo Kumbi High School gi oja awat pase amta pibiyo
Ngasigi kongjang aduda saru yakibi mahiroi amagi mama arambam basanti kaubi amana hai high school gi mahiloisang amada legadaba ozang masing asi kungi mataktani adubo school asigi oinadi headmaster tharaga subnatigi oza taruk khak leramba asi laibakti bane kumbi asida education minister na laklamba matamda ACS gi oina lenga ki mahiloisang singda awarapa amata lehaloi haina fongdok lamba wafam ado ningsing biu haina mahangna fongdoke ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯤ ꯂꯧꯎ ꯁꯤꯡꯎꯕꯅ ꯁꯤꯟꯐꯝ ꯑꯣꯏꯕ ꯂꯝꯅꯤꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯌꯥꯝ ꯂꯩꯖꯗꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯦꯔꯦꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯋꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯁ꯭ꯀꯨꯜ ꯀꯥꯕ ꯉꯝꯍꯜꯂꯛꯇꯦ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯉꯝꯃꯛꯇꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯂꯦꯞꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯃꯔꯝꯅ ꯃꯔꯨꯑꯣꯏꯅ ꯁꯦꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯂꯩꯔꯛꯄꯗꯩꯁꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯦ Segmai Assembly Constituency ke Manung Chanba Segmai Kunong Mathak Laikai Ward number 9 de Leiba Khwairakpam Sonia Chai Kuntra Taruk Mapuroiba Laikhidraba Khwairakpam Kulada Kangleipang News Tengbang Luf KNTL Manipurna Lupali Singh Nifumanga amasung Chana Thangnabagi Polam Singh Yauna Firol na Chingba Kya Mating Pangkrai Ngarang gi Tengbang Khongchara duga mari lenana KNTL gi General Secretary Saikhom Ebi Maitei na hai Khwairakpam Sonia gi Mapuroiba Laikhidaba tha ama fadri Nong Juraba Khangpokchang amada pikliba macha ani ga loinana Sonia na awaba bipam amada leiri Sonia gi khud amasung khonggi anaba amana maram oiraga thabak suba nomba amata ngamdana leiri Jahi taranithoi suraba machanupa atombasu laibaktiba thodok amada maina chakibadagi marol thoktana leiri Makoina hauzik leiriba fibam ado ka hena natai chadabadagi group asigi members singna amasung group asigi khuthangda miyamna angamba mateng pangbirakiba senpam sing kusinnabani haina Saikhom Ebi Maitei na makataki Kaksing District ke Manung Chanba Thongjau dagi Saknairaba Aiba Samjit Chabam Tolchongna Miyam dagi Sotana Leiraba Singh Tengbang Piduna Lakibagi Sarugama Oina Thongjau Khul dagi Mapuroiba Laikhidrabi Nupi Akumda Salgi Mateng Pangkre Ngasi Pangthokiba Chonba Thoram Aduda International Award TS Angouba Masung KH Salungbana Athoiba Metung Singh Oina Sargaki Liberty Theatre Kakching na putokpa Sanskrit londagi handokpa Bashana iramba The Dream of Basha Badatta haiba drama gi premiere show ngarang Kakching Dramatic Union gi holda utkre Premier show utpagi thoram aduda President member oina N Amuyaima former President KDU KSH Shana Zauba playwright Buddha Chingtham playwright and theatre critic su sargaki CFPC scheme gi makhada Ministry of Culture Government of India gi santang makhada uthoki ba drama asigi design amadi direction na N Uttam Kumar na pibane drama ase Manipuri da handoki bana KSA sana jawbani Malem gi mafam kyada pangthong nabagom ngarang thanga Assembly Constituency gi manung chana leiba Lairembi Lampakta Yangkai Suba World Environment Day gi tharam Union Minister of State Dr. R.K. Ranjana atoiba mitung oina sargyadu na pangthokre Only One Earth Haiba One Loktak Haiba Thimda Loktak Development Authority na sinduna pangthokiba thoram aduda Union Minister of State Dr. R.K. Ranjana LDA gi website amaso launch tauki thoram gi makha satharakpo oina UCB thanga gi member singda Hairangoi Pambi gi uchar sing su yentokhe Yang tanaba yauna nat gi oiba thoram pareng kya so pangthoke loinana Champu Khangpok village da leiba ngami singda so yampak sing kusanake thoram aduga mari lenana Dr. R.K. Ranjana hai Malem gi oina World Environment Day pangthorapagi matung ina Manipur da so kumjali sing amaga chamapan humfutara manga dagi hauna tongan balup kya ga loinana pangthokpa horake World Environment Day ase mipum tingna khanganaba khonabduna lakibani maramde sakti leiba leibak singna khulai gi lamjal tanarakpa kya yaurakpadagine loinana Malem gi chawkhat lamjal oina changsin nariba Industrial Revolution lakpadagi pamdaba nushit kya thoraktuna sabagi chang hengalagli kumjali sing amaga chamapan humfutara nithoidagi hauna aikhoi miyoibana cha thakliba holiba sor ayinga sagi khal pumna maga se akaiba laglagani haiba wafam khangba haurakibane asigumba kya asi thorakpadagi environment kandaba yade haiduna thoram asi malem gi thakta pangtopani haina Dr. R.K. Ranjana makatana phongtokhe Pami Pandong Mangiba Asina Taibadi
नखोई निवल बसो नोंग नत्रग नोंगदि लोकताक सिना पीरी बकाना बदो अंगत नोय तंगांग दन सकनी हबगी अदुगुब सिंबल पीरी बदा ते भारत पालिबा सरकार सिगी अकोई पुन मकी रुसिंगो एरिबा ऑनरेबल प्राइम मिनिस्टर श्री नरेंद्र मोदी ना यूनाइटेड नेशन की सस्टेनेबल डेवलपमेंट गोल 2030 सिदैदा फंगदोरिबसुदा भारत की प्राइम मिनिस्टर ना मियाम द कमिट तौग्रब वाफम अकोई के एनवायरनमेंट से लू नाम थम्बा अकोई की इसिंग अपबा थक्ब चाबदा तिंजम गायद इसिंग ओहनबा अकोई की तू खोंग सिंग फजन सेलनबा अमनबा खोंबान पुखरी सिंग से अमुहन रिवाइव तौरगा मधु इसिंग न बिग थलनबा हैदना पीरिबा मालेम सिगी सस्टेनेबल डेवलपमेंट गोल द पीरिबदो अकोई की प्राइम मिनिस्टर ना मियाम द भारत की ओइना कमिट तौग्रब पोसक नाकल अमरोमदा वर्ल्ड एनवायरनमेंट डे की थौरम असी एसटी मोर्चा बीजेपी मणिपुर प्रदेश ना सिंधुना मोरेगी जे सोंगपिजांग विलेज दा उचरा क्या थाखरे थौरम अदो निपान सुबा सेवा सुशासन गरीब कल्याण की बैनर मखादा चथखिबने उचरा थाबगी थौरम अदो एसटी मोर्चा बीजेपी मणिपुर प्रदेश की वाइस प्रेसिडेंट जे खोंगसाई अमदी महाकी इलेक्शन कमिटी की मियोय सिंह सु सरयाखी मालम की मफम क्या पांथोंनरिबा वर्ल्ड एनवायरनमेंट डे की सरुगमा ओइना ngase अमुको की डिस्ट्रिक्ट कमिटी अमा ओरिबा ऑल थौबाल डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन अदुकोना डिस्ट्रिक्ट हॉस्पिटल थौबाल गा कुसमनरगा हॉस्पिटल की कैंपस दा उहई पानबा पांबी सिंह यावना उचरा चनिरोम थाखरे थौरम अदुगा मरी लेना अदुको की एडवाइजर लाइश्रम सुभाष ना हाई हौजिक मालम की अयंगसा की खल कायथरकपना मरम ओरगा नोंम नोंम की साबगी चांग हेंगलकली अकोइबगी फिबम असी कनबदा खरदंग ओरबसु मतेंग पांगबा ngamnaba ngasi उचरा थाबगी थबक असी पांथोकपनी हाइना महांगना फोंदोकी वर्ल्ड एनवायरनमेंट डे मरी लेना थौबाल डिस्ट्रिक्ट हॉस्पिटल सिदा थौबाल हॉस्पिटल स्टाफ सिंग अरुगा रेस्पेक्टेड सुपरिटेंडेंट अरुगा अदुको ऑल थौबाल डिस्ट्रिक्ट यूनाइटेड क्लब्स एंड ऑर्गेनाइजेशन की मेंबर सिंग लोनेना इथिबिसि amna sare इथिबिसि amna aina san चेंज लापिसना कोइना पामी खरदंग थारगा वर्ल्ड एनवायरनमेंट डे मरी लेना अगर साखितंग फादना वखल सिकदना साथी लेना लेबगीदमुक्ता अखोइना ngasi इसागी हेक निंगसिंगबा इसामकनी खलगा पामी यामना लुगा तौबन मिट अमोइना अखोइ साना थारिपुसे सोइद्रबक हाउनबगी आसा अमग लोइना अखोइना सि पामी सि खुमसे थाजि उथाबगी थौरम अदुदा अदुको की एडवाइजर मुतुम तोम्बी मचा प्रेसिडेंट राजन लेसांगथेम डिस्ट्रिक्ट हॉस्पिटल थौबाल की मेडिकल सुपरिटेंडेंट डॉक्टर सेज मेमचासो सरयाखी विलेज कम्युनिटी एंड प्रोग्रेसिव कमिटी VCPC मणिपुर थासगी हौकिबा तांग अहुमदगी सथरकपा मास फ्री प्लांटेशन की सरुगमा ओइना ngasi लिलोंग क्यामगई कैराव अमदी यारिपो ngaरियन यावना तोंगान तोंगान मफम क्यादा उचरा थाखरे उचार थाबगी थौरम अचंब थौरम अदुदा लिलोंग असेंबली कॉन्स्टिट्यूएंसी के हानगी MLA युमखाइबम अंतास खान कोविड वॉरियर MM हविदुल्ला एलियस MK बोनी सोलो वर्कर मणिकांत मुतुम अमदी तोंगान तोंगान मसंग नाइबा मियोय क्याना सरुक याखी मास ट्री प्लांटेशन अदुगी सरुक अमा ओइना तोंगान तोंगान मफम की मियोय सिंगदसु उचार क्या यंथोकलंबदो मपुंग फाना थरम ओइखे VCPC ना चथरिबा मास ट्री प्लांटेशन असिदा चही असिगी ओइना उचार लिसिंग तरा थानबा अमदी मियामद यंथोकनबगी पांदम थमली हाइरी मरक थना अतेन ब्रेक अमतंग लौमिनसे ब्रेक की मतंग मियाम बुदराम नोक्चरी मखाताबा पाउ पिजरी मणिपुर हाई कोर्ट कॉम्प्लेक्स लेबा जजेस गेस्ट हाउस दा मणिपुर स्टेट लीगल सर्विसेस अथॉरिटी ना सिंधुना वर्ल्ड एनवायरनमेंट डे गा मरी लेना उचरा थाबगी थौरम अमा ngasi पांथोखरे थौरम अदुदा
Imphal West के District and Session Judge ओरिबा DLSA के Chairman A Guneshwar, Imphal East के District and Session Judge ओरिबे DLSA Imphal East के Chairman RK Memcha, MSLSA के Member Secretary Ojas Mutum, DLSA के Secretary Arsat Said Shah Amadi, DSLSA Imphal West के Secretary M Hira Latasu Saryaki. Only one Earth living sustainably in harmony with nature haiba thimda World Environment Day gi palan thorom gi sarugama oina ngasi lamding de leiba Progressive English School da mahiroi singi oiba essay competition ama pangthokre loinana Primary Health Center lamding yauna school asigi akoiba masong lambigi naketa mahiroi singna uchara kya su thaki Progressive English School lamding gi governing body na sinduna pangthokiba thorom aduda body asigi secretary and Ravindrona isorgi kudol ama oiriba mahosagi khalasi kaidanaba aikoi puna khana minasi haiba pandamda essay competition amasung uchara thabagi thorom ase pangthokpane thorom ase ngarang dagi hona social service na chingba pangthoktuna numinini chumna chatharakibani haina mahna fongdorki Langmaidong City Block ki Mayang Lamjau Gram Panchayat ki Manung Chanba Lamjau Mayai Lekai dege atopa yumnak sagaida yum pan ki gadau rabi yumnam Basanti amade yumnam Anupamana upambi sing thakre Khongthang asi asang amantana thanba Gram Panchayat ama oinabagi pandamda changsilakpane masida GPS ki Manung dege atopa yumnak sagai on ki gadau rabi ningol singna tangai padana uchara amamam ta oiraba su thanaba khanganduna lakibane World Environment Day ga mari lenana DM College of Science Alumni 95-98 batch na Youth Cultural and Welfare Organization YCWO Haino Pok Tenant Farming Cooperative Society amadi Haino Pok Women Welfare Association ga kusamna duna Pasoi Assembly Constituency gi MLA Sapong Kunjageshwar ke bayauna mahi panba ubambi kya Haino Pok ta leiba YCWO ground da thakre Thorom aduda Chief Guest oina saruya kiba MLA Sapong Kunjakeshwarna uthabagi thabak sing asida pangpa yaba mateng pangane malem ase kanaba aikoina uthana pohona si haina fongdoki Alumni Association asike Member Education Department ki Deputy Secretary Dr. A Chinglen Khomba Maitei na chingbana global warming gi matangda wafong kya fongdoktuna uthabagi kanaba sing gi matangda wafong kya thamki Association asike General Secretary Bipin Das Loktongbomna Haino Bok ase model village ama soidana oiragani haina fongdoki Marak thana aten break matang lomina se Nahak pukning wakhal gi anaba leibra drug addiction amadi mental disorder treatment gi damak adom karigi wari Manipur da ihan hanbo oina rehabilitation and child care center inkalak liba naha singita oiba experienced leraba doctors amadi clinical psychologists singna layengjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga healthy diets weekly health checkup intensive daily routine awaba kaya dagi ngakthoknaba leijare yaipokpa rehabilitation and child care center Kwakaithel Akham Likai adongi mathau tarabadi nakanda pijariba contact number asida pau fawbirau Sublimation. Pauna Bazaar Imphal, JMG Shopping Complex, first floor. Mafam Masida, mug printing, cover printing, t-shirt, keychain, photo frame, sublimation ki pot khuding mug wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. Break matong miyang butaram nokchari makataba pau pizari
Malem ase ama khaktani haibagi wakhalonda puna hingminnanaba haibase environment kanbani haina hanagi minister Dr. M Narana phongtokre wafam ase ngarang tenta khongbalda leisu kangleipak bonsai association tenta amadi world pan art green apuna kusamnaduna sinduna only one art haiba theme da pangthokiba world environment day gi thoramda mahakna phongtokibani Uthabana mapung oina pangthokiba World Environment Day gi thoram aduda Dr. M Narana hai hauzikim honglakliba ayingasagi khal asida mioiba kunaina amata oina puna sanction minaduna kaitharakliba khal ase ngaklaga thambagi tangai fadaba lei natrabadi tungda awaba kaya mayok na hogani haina so mahana phongtoki Puning minabai silagadi environment asi wafam khanadana it cannot be possible. It's for the survival of the people. Survival of yourself will also. Malema sida miyo ibana. Tangra po kunsi sida hingbay bise environment kandani niya. Malemgi mafam sintungna pangthongna bagom World Environment Day gi thoram Green Universal Foundation Divisional Forest Officer Central Forest Division Manipuri Imphal West Superintendent of Police Imphal West Directorate of Environment and Climate Change Government of Manipur Rehal Perfumes na puna shinduna Olivia Higher Secondary School Kanglatong Bida garang pangthokre Thoram aduga mari lenana Manipur University ki Geography Department ki retired professor R.K. Somorzit Sengmai Police Station ki second OC Y Gope Green Universal Foundation ki President Dr. Huidrom Roman Vice President Maibam Henry Secretary Anis Ahmad School ki Principal Doren Kaisham Rehal Perfumes ki Proprietor Huisan A. Chowdhury na atoiba mitunglen singoina sargaki Thoram ki sarugama oina school ki campus da uhai panba amadi matam khudingda mana sangduna ta leiba upalgi charakyasu thaki loinana environment kannabagi matangda school asida mamangda pangthokiba essay amadi painting competition da makumathang taraba mahiroi singda mana mathum singsu yentoke Thoram ko mari leinana Dr. Huidrom Roman hai upal thaba khaktana environment kanbanate lamlaki thawai panba jiba se ngapi senbiba makhoigi masing Hanthadanaba honaduna puna hingminaba maruoi thawai panba makhal ama mangkibada ekoi mioibagi mangzabasu yawi haiki Environment kan bahai bisda koina u thaba katanate koi usia waya sanga mayam yokat pasu darkar hoy karigino haragadi ngasi usiek masing hanthagibna maram moiraga u makhal mayam mangi e karmaino haragadi usiek sina mahai charga magi intestinal tract se phawdana lakpa matam sida uhaidugi mathakta kuppiba layer koina yam panadi uba adu akanba adu magi intestinal tract se phaw lakpa matamda koi enzyme sina madu tumhallaga laibak ta taram matam maduna germination tawunga me natra dingam daba Veteran Sports Organization VSO Kongjom Circle na sunduna pangthokpa Taruk Suba VSO Trophy lisingani kunithoi gi ngasi Purple Ground da sanakiba league round gi match ta Bolero FC Bamo Lerak amasung Maira FC Tekchom mai pakre ngasi gi ahan ba oina Group F ki match ta Bolero FC Bamo Lerak na AIFA Rengbanbo goal taret sinoda maithiba pk Bolero FC gi mai pakpagi goal singado Jitesor Malemnganba Pritam Sandif amadi Anana chanba ngamke ani suba oina Group A gi Maira FC Tekchom amasung 9 Lucky Stars sapongga sanakiba match ta Maira FC na 9 Lucky Star bo goal manga amada maithiba pk Maira FC gi goal singado Kishan Imran Mahesh na goal amamam chanke aduga Vidyasagar goal ani chanba ngamke mapan 9 Lucky Star gi amata ngairaba goal adu nongtambana match ki minute ni funipanda chanke aroibada maroiba pa amona Council of Higher Secondary Education Manipur na lauba class 12 ki result haidokre TZ Higher Secondary School gi Mahiroi Lintuingambi Thongramna art subject ta mari suba position ta ki banatana lenga ke school da tamba Mahiroi amata top 10 gi manung chanba ngamkidrei Handloom and Handicraft ki tungan-tungan bapolam chaniga yangkai Amazon ki khutangda marketing taunaba Manipur lengak amasung Amazon ani ki marakta khudek pinakre Warren Drugs ki Khongchang ta mateng pangnaba Imam chamanga romna waref lokre lilongdagi mayai kaba chenjak maru phangna muthanaba honabada Imam singna chingnaba miyoi natraga gari sing fabage yaba so Chief Minister N Birena pikre
lamdam asagi miyoi singda leiriba resource sing mapalamda puthokuna Manipur masak taknaba honabada Ministry of External Affairs na thong launa hangtuna lei haina Union Minister Dr. R.K. Ranjana phongdokre. Matang asida Mami TV Prime Time Manipuri News losinjare mideng tabiriba singbu amuka hana khurumjari. Lengsin Birau, Kingdom Educational Institute, All Lambulan, opposite GP Women College, Asida, Ningthin Experience Lairaba, Faculty Singna, Takpi Tambiriba Course Sing, Maruoina, Aviation Gi Makada, Cabin Crew, Ground Staff, Amadi Tourism and Hospitality Management Course, Tambi Ningba Singna, Ngasi Maklaktuna, Tanabiu, Masida Sunatana, Institute Asida, Makal Kuding Maki, Computer Coursing, Tambagi Kudong Chaba, Adusu Pizari, Kudamoina, Triple C, DCA, Tally with GST, Asina Chingbasing. Loina na, spoken English, spoken Hindi, personality development, interview techniques, Asina Chingbasing, Tambayagani. Hairibo coursing asi, Chama da Chama, Tabak Pangnabagi guidelines su, Pizari. Welcome you all to UNACO Residential School at Chanum, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Midbrain, a lifetime gift to your child. Japan gi akhanaba technology amagi matengna Sunday khudingi leptana pangthokliba Midbrain activation courses na adumge angangbu wakhal budilop sing thohanduna mithoi mihenba amadi punsida thoiba mai pakpa mioi ama soidana ohenbada mating oigani. Course asigi chada chama guarantee pizagani. Akupa marol khangbinaba ngasimak call tobirau Genius Mindtech Imphal. Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser. Free OPD every Saturday. Please contact 600-910-8789. Nahak, pukning wakal gi anaba leibra.
drug addiction amadi mental disorder treatment gidamak adom karigi wari Manipurda ihan hanbo oina rehabilitation and child care center Inkalakliba nahasingita oiba experienced leraba doctors amadi clinical psychologists singna layingjari expert singna counseling piba 24/7 CCTV camera da monitor dauduna kupna senaba morning yoga healthy diets weekly health checkup intensive daily routine awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaitel Akham Likai. Adongi Mathau Tarabadi, Nakanda Pijaribak, contact number Asida Pau Faubirao. LX Sublimation. Pauna Bazaar Infal, JMG Shopping Complex, Fast Floor. Mafam asida mug printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation.